मैम खुरमजरी एजेंडा मनपुर मियंग ताबी पुरंग अहमद तराम ऑक्सरी लोइना लोइना हंदकी एजेंडा मनपुर की टॉपिक असि मरु ओइना फ्यूचर ऑफ पोनी इन मणिपुर हबनी मणिपुर दा अखोगी मालेम दा द लैंड दैट गैप पोलो टू द वर्ल्ड कान याम साउथोक्सना लेरिबा मणिपुर हेबा लमदम असना ngасidi पोलोगी मसाना दा तंगाई बदना संगी बा पोनी बा अखोगी सगोल सी मणिपुर की सगोल सी ngасidi मसिंग सि नोंमो नोंमो हंद्रक्तना तसिंग नम एक्सटिंग तोबो याबगी कंडीशन अमकत लेरे अदुना आई मणिपुर पोलो इंटरनेशनल टूर्नामेंट पांथोखरे मालेम की लेबाक कया लाक्तना पांथोखरे अदुबु लुरिबो वाहंगदी ngasi बिथिबिदा पोलो से मणिपुर है लमस्ती पीखिबरेना हाइरगसु पोलो की मसिंग नोमो नोमो की हंदरपा अमसु मसिगी प्रोटेक्शन माउगी प्रिजर्वेशन अमसु माबु योखतनब थबक थौरांग अमता पाखतबना मरम ओदना नोमो नोमो फिल्म दुसलिबा असिगी मतंगदने खोइन खनन ने जगदबसी अखोगी ngasi खनन ने जब अस्ता सरुक याबिगिदरबा स्टूडियो नंबर 2 दा लिंक्सिन ब्रिबा गेस्ट अनिसी अमुक्ता दा आई हेक राइटर लेसे एंड इबुंगो सोबी एग्जीक्यूटिव एडिटर मणिपुर मेल ने तमबु अहम तराम ऑक्सरी एंड वेलकम टू एजेंडा मणिपुर अदु आई एक्सट्रीम राइटर लेबसना एल बिसोजित मैनेजिंग ट्रस्टी पीपल फॉर एनिमल मणिपुर ने बिसोजित बिसुतराम ऑक्सरी एंड वेलकम टू एजेंडा मणिपुर तमो अहम दा इन खंजनिंगसी मणिपुर दा खुगी पोनी पोनी हेर कांदा खुई याम प्राइड मोना सफुक सदना हुजकी आइना हाजे खिबतनी मणिपुर द लैंड दैट गेव पोलो टू द वर्ल्ड का हैव गी वक्फम अमु फाउ लाउ मतमसा ngasi di polo gi film sa chiki matik yamna singthani ngai u mongda yamna handarakpa yamna mi paini ngai film da lare sorok ta lambi sorok si bana ba mayam ka masibu protection preservation ki thabuk si watpa sarkar gi mai kai digi su matam matam gi oina aikhu gi polo tournament ro kanda wangang bana tana tasing na effective action amtang paket pude hojik leriba manipur gi polo gi akhu poni gi scenario si yamba karam film da lari kayam lari kari kari no khoi thingriba ops Sajan, thank you. Hojik future of Manipuri pony haibjeko akoi India da hojik leibsi government of India na sagonji masak taruk akoi na recognize the way Kathiawari Marwari Spiti Janskari Bhutia aduga Manipur gi sagol hojik Manipuri pony haisu one of the breeds recognized by government of India as a breed aduga akoi gi hojik laibak thebudi haiga akoi gi future of Manipuri pony na hairagadi yamna याम डार्क ओइबा फ्यूचर अखोगी ग्लूमी फ्यूचर हाइबदु मखाइबदा अखोई तसेंना यामना लानबो ओइरोय अहानबदा अखोइना जस्ट 2003 दा गवर्नमेंट ऑफ मणिपुर की क्वीन कैनियल लाइवस्टॉक सेंसस दा अखोइना सुम रिपोर्ट पाबदा क्वीन कैनियल लाइवस्टॉक सेंसस दा 2003 गिसी एग्जैक्टली बिलो 1900 ने हाइदे लिसिंग अमगा समापन मु हेन क्रॉस तौदे अदुबु हुजिक हुजिक रिकॉर्ड हाइरिसे 1893 हना हाइबने कोई स्टेट की क्वीन कैनियल लाइवस्टॉक सेंसस सिदा मदुगी मतुंग दा मु अखोइना हुजिक येंगबदा उरिबसी 2007 दा सेम रिपोर्ट यावरिसे 2007 दा यावरिसे 1218 ने अदु तारगदी मसिगी ग्राफ्सना दुम डिक्लाइन अमा यामना अखोइद यामना याम सेंगना उबा फंगे ग्राफ अमा येकपदा 2003 दा 1893 2007 दा 1218 हारगदी मथंगी हौजिक गवर्नमेंट की क्वीन कैनियल सेंसस दा कयाम थोरकदबनो हाइबदुदी वी आर स्टिल वेटिंग अदुबु मणिपुरी पोनी सोसाइटी ममांगी चाही अनिसिदा अखोइसु मणिपुर हॉर्स राइडिंग एंड पोलो एसोसिएशन मणिपुर इक्वेस्ट्रियन एसोसिएशन अखोइगी मणिपुर दा लेरिबा पोलो क्लब मयाम सानरोय मयामसिना मणिपुरी पोनी सोसाइटी की इंगोंदा पोनी सेक्रेटरी ओयोना दायित्व अमा पीबदगी अखोइ करिगुंबा अमा सेंसस अमा मसिंग थीसेदना याम रेंडमली 2014 दा अखोइ मरक अमा तवे वसे अखोइगी याम ऑथेंटिक ओइबा अखोइ मसिना चुम्मे हाइबदि नते लमफेलदा हजिक हजिक लेरिबा एनआईटी की कैंपस दिस दा under the patronage of Manipur Horse Riding and Polo Association, Manipur Equestrian Association, aduga Manipur da leriba polo sanariba club tramri tramma yamna active oiriba sina amasigi pullaga sagol jamtang masing titoksi haidana akhoi stud book kawe akhoi I card pibas maina amuktang attempt ma tausi haidana try tawda unfortunately akhoi tha ahum muk changna akhoi pony owner mayam lambi dagi phagatna pulap hojalaga masing thebada as far as we know chahumga yankhai muk akhoi record tawa phange chahumga yankhai muk report record tawa phangbasi every individual photographic photo kaptna mapuga adagi even stray ona lerambasi su phajalaga akhoina yenge madugi matungda hojik hojik khoi gi manipur pony breeding farm da leiriba about 120 gumba asi akhoina masi thadri
ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯊꯥꯗꯩ ꯃꯥꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯒꯤ ꯕ꯭ꯔꯤꯗꯤꯡ ꯐꯥꯔꯝꯗ ꯂꯩꯖꯕꯅꯤꯅ ꯑꯗꯨꯝ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯩꯕꯅꯤꯅ ꯊꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦ ꯑꯔꯥꯎꯟ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯍꯧꯗꯕ 350ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛꯅ ꯆꯥꯎꯅ ꯆꯤꯡꯗ ꯂꯥꯞꯅ ꯂꯩꯈꯤꯕꯁꯤ ꯊꯤꯕ ꯉꯝꯍꯧꯗꯕꯁꯦ ꯑꯩꯈꯣꯏꯅ 100ꯃꯨꯛ ꯄꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯖꯕꯗ 350ꯃꯨꯛ ꯑꯩꯈꯣꯏꯅ ꯉꯝꯍꯧꯗꯕꯗ 100ꯃꯨꯛ ꯄꯥꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯕ꯭ꯔꯤꯗꯤꯡ ꯐꯥꯔꯝꯗ ꯂꯩꯔꯤꯕ ꯑꯕꯥꯎꯠ 120ꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯦꯡꯉꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤ ꯑꯩꯅ ꯈꯟꯕꯗ 700-800 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯄꯪꯍꯦꯟ ꯍꯦꯜꯂꯝꯗꯧꯕꯗꯤ ꯃꯥꯟꯗꯦ ꯑꯦꯟ ꯁꯤꯒꯤ ꯒ꯭ꯔꯥꯐꯁꯤ ꯌꯦꯡ ꯇꯥꯔꯒꯗꯤ 2003ꯗ 1893 2007ꯗ 1218 2014ꯗ approximately around 600ꯃꯨꯛ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯒ꯭ꯔꯥꯐ ꯑꯃ ꯗꯤꯀ꯭ꯂꯥꯏꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯣꯂꯣ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯒ꯭ꯔꯥꯐꯁꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒꯗꯤ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ 2020ꯗꯗꯤ ꯑꯩꯈꯣꯏ ꯁꯒꯣꯜꯁꯤ ꯀꯌꯥ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯕꯤగ్ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ ꯑꯃꯅꯤ ꯑꯩꯗꯤ ꯁꯤꯔꯤꯕꯁꯤ ꯍꯣꯔꯦꯟ ꯕꯤꯁ꯭ꯋꯖꯤꯠ ꯍꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜ ꯑꯣꯏꯕꯅꯤꯅ ꯁ꯭ꯄꯣꯔꯠꯇ ꯂꯩꯔꯤꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯀꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯎꯔꯤꯕ ꯁꯒꯣꯜꯅ ꯂꯝꯕꯤꯗ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯏꯠ ꯏꯁ ꯑꯦ ꯔꯤꯌꯦꯂꯤꯇꯤ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯔꯤꯌꯦꯂꯤꯇꯤ ꯍꯥꯔꯠ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯕꯗꯨꯅꯦ ꯑꯗꯨꯒ ꯅꯝꯕꯔ 1 ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯒ ꯄꯣꯅꯤ ꯑꯣꯅꯔ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯗꯨꯗꯒꯤ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡ ꯄꯨꯂꯞ ꯌꯦꯡꯕ ꯃꯇꯝꯗ ꯁꯒꯣꯜꯁꯤ ꯃꯥꯒꯤ ꯒ꯭ꯔꯥꯐꯁꯤ ꯇꯣꯏꯅ ꯌꯥꯝ ꯁꯥꯔꯞ ꯑꯣꯏꯅ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯤꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯃꯦ ꯅꯣꯠ ꯕꯤ ꯁꯥꯏꯟꯇꯤꯐꯤꯛ ꯃꯔꯝ ꯑꯍꯨꯝ ꯂꯩ ꯃꯔꯝ ꯑꯍꯨꯝꯁꯤ ꯁꯒꯣꯜ ꯁꯤꯕꯒꯤ ꯃꯔꯝꯁꯤꯅꯤ ꯅꯝꯕꯔ 1ꯗ ꯁꯒꯣꯜ ꯁꯤꯕꯁꯦ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯕ ꯒꯥꯔꯕꯦꯖ ꯆꯥꯕ ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯑꯃ ꯁꯤꯕꯗ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗ ꯌꯦꯡꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯃꯆꯥꯃꯨꯛ ꯆꯥꯎꯕ ꯀ꯭ꯔꯤꯀꯦꯠ ꯕꯣꯜꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯇꯨꯝꯁꯤ ꯃꯈꯣꯏ ꯌꯥꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯊꯦꯡꯅꯩ ꯗꯦꯠ ꯃꯤꯟꯁ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯈꯨꯗꯛꯇ ꯁꯤꯕ ꯅꯠꯇꯦ ꯆꯍꯤ 5ꯗꯒꯤ 6ꯗꯒꯤ 10ꯗꯒꯤ ꯆꯥꯜꯂꯛꯑꯒ ꯀꯟꯁꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯅꯝꯕꯔ 1 ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯁꯦꯀꯦꯟꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯃꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1ꯗ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯁꯦꯀꯦꯟꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯪꯉꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯗ ꯄꯣꯏꯖꯟ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯣꯟꯂꯤ 1 ꯔꯤꯖꯟ ꯃꯔꯝ ꯑꯃꯈꯛꯇꯪ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜ ꯄꯥꯠ ꯑꯩꯈꯣꯏꯁꯨ ꯎꯔꯤꯄꯣꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯎꯔꯤꯄꯣꯛ ꯕꯣꯏꯁ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄꯅꯤ ꯆꯥꯎꯔꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯒꯣꯜꯁꯤ ꯂꯃꯥꯡ ꯑꯣꯏꯅ ꯄꯥꯛ ꯁꯟꯅ ꯑꯗꯨꯝ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯏꯌꯔ ꯅꯣꯡ ꯇꯥꯒꯦꯔꯥ ꯏꯪꯊꯝꯒꯦꯔꯥ ꯁꯒꯣꯜꯁꯤ ꯄꯥꯛꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯒꯣꯜꯁꯤ ꯁꯥꯕꯟ ꯌꯥꯎꯗꯅ ꯑꯃ ꯌꯥꯎꯗꯅ ꯂꯣꯏꯅꯗꯅ ꯇꯣꯡꯕꯁꯨ ꯈꯔꯁꯨ ꯍꯩꯔꯛꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯒ꯭ꯔꯦꯖꯤꯡ ꯐꯤꯜꯁꯦ ꯂꯩꯔꯛꯇꯕ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯝꯐꯦꯜ ꯍꯥꯏꯕꯁꯤ ꯁꯖꯟ ꯑꯃꯨꯛꯇꯪ ꯆꯠꯂꯒꯁꯨ ꯌꯦꯡꯕꯤꯌꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯄ꯭ꯂꯥꯟꯅꯦ ꯍꯥꯏꯗꯅ ꯅꯦꯆꯔꯦꯜ ꯁꯒꯣꯜꯅ ꯃꯥꯒꯤ ꯍꯦꯕꯤꯇꯦꯠꯁꯗ ꯆꯥꯖꯒꯗꯕ ꯃꯌꯥꯝ ꯑꯁꯦ ꯈꯥꯖꯤꯟꯗꯅ ꯂꯩꯔꯕꯅꯤ ꯈꯥꯖꯤꯟꯗ ꯂꯩꯕꯅꯤꯅ ꯁꯒꯣꯜꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯖꯠꯆꯕ ꯍꯥꯏꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯋꯦꯠꯂꯦꯟ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯁꯤ ꯋꯦꯠꯂꯦꯟ ꯂꯝ ꯑꯃꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯇꯦꯕꯜ ꯑꯣꯏꯕ ꯋꯦꯠꯂꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯔꯣꯝ ꯇꯥꯏꯝ ꯏꯝꯃꯦꯃꯣꯔꯤꯌꯦꯜ ꯃꯁꯤꯗ ꯍꯤꯡꯖꯔꯛꯑꯕ ꯁꯒꯣꯜꯅꯤ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯍꯥꯏꯕꯁꯦ ꯁꯒꯣꯜꯒꯤ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯍꯦꯕꯤꯇꯦꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯑꯦꯛꯁꯄꯔꯇꯤꯁ ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣꯗ ꯄꯥꯠ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜꯂꯤ ꯍꯤꯡꯖꯔꯝꯕ ꯁꯒꯣꯜ ꯑꯁꯦ ꯃꯣꯏꯒꯤ ꯗꯣꯃꯦꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯅ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯔꯒ ꯂꯧꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯁꯒꯣꯜꯁꯤ ꯂꯝꯕꯤꯗ ꯊꯣꯔꯛꯑꯒ ꯁꯒꯣꯜꯒꯤ ꯂꯝꯕꯤꯒꯤ ꯃꯌꯥꯏ ꯃꯦꯗꯤꯌꯟꯗ ꯂꯩꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯆꯥꯕ ꯊꯣꯔꯛꯑꯦ ꯃꯣꯏꯅ ꯆꯥꯕ ꯊꯣꯔꯛꯏꯁꯦ ꯁꯤꯗ ꯄ꯭ꯔꯖꯥꯅ ꯁꯥꯎꯋꯦ ꯁꯒꯣꯜ ꯃꯌꯥꯝꯁꯤ ꯂꯝꯕꯤ ꯊꯣꯔꯛꯑꯦꯅ ꯁꯒꯣꯜ ꯃꯌꯥꯝꯁꯤ ꯂꯝꯕꯤ ꯊꯣꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯀꯥꯎꯕꯗꯤ ꯃꯤꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯒꯤ ꯗꯣꯃꯦꯟ ꯃꯤꯒꯤ ꯂꯩꯖꯕ ꯍꯦꯕꯤꯇꯦꯠꯇꯣ ꯑꯩꯈꯣꯏꯅ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯔꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯁꯥ ꯀꯧꯕꯅꯤꯅ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯊꯣꯔꯛꯄꯅꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯁꯥꯁꯤꯡꯁꯤꯅ ꯅꯨꯡꯗꯥꯡꯗ ꯒꯥꯔꯕꯦꯖ ꯍꯨꯟꯗꯣꯛꯄꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯆꯥꯁꯤꯜꯂꯛꯑꯦ ꯑꯗꯨ ꯅꯝꯕꯔ 1 ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯁꯤꯕꯒꯤ ꯃꯔꯝꯗꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯗꯨꯒ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯀ꯭ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯗ ꯔꯦꯠ ꯑꯣꯐ ꯕꯔꯊ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯒꯣꯜꯗꯗꯤ ꯃꯣꯏꯅ ꯏꯪꯂꯤꯁꯇ ꯐꯣꯜ ꯍꯥꯏ ꯃꯆꯥ ꯄꯣꯛꯄꯁꯦ ꯑꯗꯣ ꯗ ꯔꯦꯠ ꯑꯣꯐ ꯐꯣꯜ is lesser than the rate of death
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯤ ꯆꯍꯤ 3-5ꯒꯤ ꯒ꯭ꯔꯥꯐꯁꯤ ꯌꯦꯡꯖꯕꯗ ꯁꯒꯣꯜ ꯃꯆꯥ ꯄꯣꯛꯄꯒ ꯁꯤꯕꯒꯁꯤ ꯁꯤꯕꯅ ꯍꯦꯜꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯃꯊꯪꯒꯤ ꯂꯥꯁ ꯃꯣꯟꯁꯨꯟ ꯁꯤꯖꯟꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯅ ꯁꯒꯣꯜ ꯃꯆꯥ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯀꯟꯁꯤ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡꯒꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝꯅ ꯄꯨꯂꯞ ꯃꯌꯥꯝꯁꯤ ꯈꯣꯝꯃꯒ ꯂꯝꯐꯦꯟ ꯄꯥꯠꯇ ꯍꯟꯗꯛ ꯆꯥꯎꯈꯤꯕ ꯏꯁꯤꯡ ꯑꯆꯥꯎꯕꯗꯨꯗ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ 50-60ꯁꯤ ꯂꯩꯔꯒ ꯃꯆꯥ ꯑꯄꯣꯛꯄ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯊꯥꯅꯗꯅ ꯋꯥꯆꯞ ꯊꯥꯅꯗꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯗꯅ ꯍꯦꯛ ꯄꯣꯛꯄꯒ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦꯅ ꯇꯧꯋꯦ ꯚꯦꯔꯤ ꯂꯛꯀꯤꯂꯤ ꯍꯟꯗꯛꯁꯤ ꯑꯩꯒꯤ ꯔꯦꯀꯣꯔꯠꯇ ꯃꯁꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯍꯟꯗꯛ ꯁꯒꯣꯜ ꯃꯆꯥ 15 ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯄꯣꯛꯑꯦ ꯂꯝꯐꯦꯜꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯝꯗ꯭ꯔꯕ ꯄꯣꯂꯣ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯝꯗ꯭ꯔꯕ ꯑꯣꯅꯔ ꯃꯌꯥꯝꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯝꯗ꯭ꯔꯕ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯑꯆꯥꯎꯕꯗꯨꯗ ꯂꯣꯏꯅ ꯁꯤꯒꯅꯤ ꯅꯥꯄꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯪꯉꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯊꯥ 5 ꯁꯨꯔꯕ 6 ꯁꯨꯔꯕ ꯑꯗꯨꯗꯒꯤ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯕ ꯁꯒꯣꯜꯁꯦ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯏꯜꯂꯒ ꯃꯥꯒꯤ ꯍꯔꯠꯁꯀꯤ ꯃꯇꯨꯡꯗ ꯏꯜꯂꯒ ꯑꯃꯨꯛ ꯂꯝꯕꯤꯗ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ they will be hit by vehicles that is the scenario ꯑꯗꯨꯅ ꯐ꯭ꯌꯨꯆꯔ ꯍꯥꯏ ꯇꯥꯔꯒꯗꯤ now ꯌꯥꯝꯅ gloomy ꯑꯣꯏꯕ ꯌꯥꯝꯅ dark ꯌꯥꯝ gloomy ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯗꯤ yes we have to admit ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯒꯣꯜꯁꯤꯡꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄꯒꯤꯁꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯃꯁꯨꯡ ꯒ꯭ꯔꯦꯖꯤꯡ ꯐꯤꯜꯁꯤ ꯍꯟꯊꯔꯛꯄꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤ ꯂꯦꯚꯔꯁ ꯃꯌꯥꯝꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯀꯟꯅꯅꯕ ꯈꯔ ꯍꯣꯠꯅꯕꯗꯒꯤ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜ ꯄꯥꯠꯁꯤꯗ ꯈꯔ ꯑꯦꯔꯥꯎꯟ 16 ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯝꯁꯤꯗꯤ ꯇꯁꯦꯡꯅ 600ꯃꯨꯛ ꯄꯣꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯕꯗ ꯃꯁꯤꯗ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯁꯤ ꯑꯦꯛꯁꯤꯡ ꯇꯧꯕ ꯌꯥꯈꯤꯕ ꯑꯩꯈꯣꯏ ꯗꯥꯏꯅꯣꯁꯔꯅ ꯑꯦꯛꯁꯤꯡ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯁꯤꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯁꯤ ꯍꯧꯗꯣꯛꯑꯝꯃꯤ ꯍꯥꯏꯔꯒ ꯃꯁꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯗꯒ ꯇꯥꯛꯄꯤꯕꯒ ꯇꯥꯔꯒꯗꯤ ꯑꯁ ꯅꯋꯥꯏꯗꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯗꯥꯏꯅꯣꯁꯔꯒꯤ ꯋꯥꯔꯤꯗꯨ ꯂꯥꯛꯄꯒꯤ ꯐꯤꯜꯝ ꯐꯥꯎꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯌꯧꯔꯦꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯇꯣꯇꯦꯂꯤ ꯃꯁꯤ ꯐꯦꯛꯁꯤꯗꯒꯤ ꯆꯦꯟꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯕꯤꯁꯣꯖꯤꯠ ꯃꯇꯥꯡꯁꯤꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯗꯒꯤ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯔꯤꯖꯟ ꯑꯍꯨꯝꯁꯤꯅ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯒꯤ ꯃꯁꯤꯡꯁꯤ ꯗ꯭ꯋꯥꯏꯟꯗꯜ ꯃꯁꯤꯡꯁꯤ ꯅꯣꯡꯃ ꯍꯟꯊꯔꯛꯄꯅꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤꯗꯤ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜꯒꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟ ꯈꯔꯁꯨ ꯂꯩꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯦꯛꯇꯔ ꯑꯍꯨꯝꯁꯦ ꯍꯟꯊꯟꯕ ꯌꯥꯒꯅꯤ ꯏꯌꯥꯝꯕ ꯁꯖꯟ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯕꯨꯡ ꯑꯆꯧꯕꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡꯏꯟꯅ ꯁꯒꯣꯜꯒꯤ ꯃꯁꯤꯡꯁꯦ ꯁꯨꯝ ꯊꯤꯔꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯒꯣꯜ 400ꯃꯨꯛꯇꯃꯛ ꯉꯥꯏꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕꯅꯁꯨ ꯇꯝꯕꯤꯕ ꯑꯗꯨꯝ ꯖꯨꯔꯥꯁꯤꯛ ꯗꯥꯏꯅꯣꯁꯔꯁꯤꯡ ꯂꯩꯔꯝꯕ ꯖꯨꯔꯥꯁꯤꯛ ꯄꯥꯔꯛꯀꯤ ꯑꯗꯨꯒꯨꯝꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯄꯜꯁ ꯐꯣꯔ ꯑꯦꯅꯤꯃꯦꯜ ꯑꯃ ꯑꯣꯏꯅ ꯑꯦꯅꯤꯃꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯥꯏ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯕꯨꯡ ꯑꯆꯧꯕꯅ ꯇꯥꯛꯄꯤꯈꯤꯕꯗ ꯍꯥꯏꯔꯤꯕ ꯄꯣꯅꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟꯁꯤꯡꯗ ꯃꯆꯤꯟꯖꯥꯛ ꯆꯥꯖꯔꯒ ꯅꯦꯆꯔꯦꯜꯂꯤ ꯆꯥꯎꯖꯕ ꯅꯦꯆꯔꯦꯜꯂꯤ ꯃꯥꯕꯨ ꯃꯊꯣꯏ ꯀꯥꯖꯕ ꯃꯥꯒꯤ ꯙꯔꯥ ꯅꯥꯅ ꯁꯟꯗꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯂꯛꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯄꯁꯤꯁꯨ ꯊꯤꯡꯕ ꯌꯥꯗꯕ ꯑꯣꯏꯕ ꯁꯒꯣꯜꯁꯤꯁꯨ ꯌꯣꯛꯇ ꯌꯥꯗꯕꯅꯤꯅ ꯚꯥꯔꯠꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤꯃꯦꯜꯁꯤꯡꯒꯤ ꯑꯁꯨꯞꯄꯒꯤꯗꯃꯛꯇ ꯁꯦꯝꯃꯤꯕ ꯄ꯭ꯔꯤꯚꯦꯟꯁꯟ ꯇꯨ ꯀ꯭ꯔꯨꯑꯦꯜꯇꯤ ꯇꯨ ꯑꯦꯅꯤꯃꯦꯜ ꯑꯦꯛ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯒꯤ ꯁꯦꯛꯁꯟ 11ꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗ ꯁꯒꯣꯜ ꯑꯁꯤꯁꯨ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜ ꯑꯃꯅꯤ ꯁꯟꯁꯨ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜꯅꯤ ꯍꯨꯏꯅ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜꯅꯤ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯅ ꯂꯣꯏꯔꯤꯕ ꯃꯄꯨꯁꯤꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗ꯭ꯔꯕ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯕ ꯁꯣꯔꯣꯛꯇ ꯆꯠꯍꯜꯂꯕ ꯒꯥꯔꯤꯅ ꯊꯦꯡꯍꯜꯂꯒ ꯇꯥꯔꯗꯤ ꯃꯄꯨꯁꯤ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯅ ꯆꯥꯎꯈꯠꯂꯛꯑꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯆꯥꯎꯈꯠꯂꯛ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯖꯔꯝꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯤꯡ ꯑꯁꯦ ꯀꯥꯏꯔꯛꯂꯕꯁꯨ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯉꯝꯃꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯔꯀꯥꯔꯅ ꯁꯦꯝꯃꯤꯕ ꯑꯦꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯁꯒꯣꯜ ꯂꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯃꯛꯅ ꯍꯦꯛꯇꯃꯛ ꯄꯥꯎꯈꯨꯝꯗꯨ ꯃꯥꯏ ꯄꯥꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯕ ꯂꯥꯟꯒꯅꯤ ꯉꯁꯥꯏꯒꯤ ꯃꯁꯤꯕꯨ ꯁꯤꯔꯛꯄꯒꯤ ꯃꯔꯝ ꯑꯅꯤ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯕꯁꯤꯡ ꯉꯁꯥꯏ ꯑꯗꯨꯝ ꯆꯥꯛ ꯂꯥꯝꯅ ꯁꯣꯔꯣꯛꯇ ꯆꯠꯂꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ나 ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯕ ꯃꯍꯧꯁꯥꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯅꯤꯁꯨꯕꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯁꯣꯔꯣꯛꯇ ꯂꯩꯔꯒꯗꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯊꯧꯕ ꯇꯥꯕꯅꯤ ꯁꯥꯗ ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯁꯨ ꯁꯤꯔꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯣꯔꯣꯛꯇ ꯃꯈꯣꯏ ꯂꯩꯍꯜꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯁꯒꯣꯜꯁꯤꯡ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯁꯦꯝꯕ ꯇꯥꯏ ꯃꯐꯝ ꯁꯦꯝꯕ ꯉꯝꯗꯦ ꯍꯥꯏꯔꯒꯗꯤ ꯃꯆꯤꯟꯖꯥꯛ ꯄꯤꯕ ꯇꯥꯏ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯏ ꯃꯅꯤꯄꯨꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯇ꯭ꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯈꯠꯂꯕ ꯂꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯍꯣꯔꯁꯁꯤꯡ ꯁꯒꯣꯜꯁꯤꯡ
जिकी अखोगी मचिनजाक सिंग असि अखोगी इंडस्ट्रियल प्रोडक्ट ओइना अखोगी यामना हाई टेक्नोलॉजी सिनदुना मचिनजाक सिंग मरांग काइना पुथोगा पिजरगा मखोयबो मैनेज तौरि हाइजरिबा असिगुमना अखोय मणिपुरदसु पुनिसिंग असिगी मचिनजाक लाइते थादोक्तबा यारोय हाइबगी वाखलोनसि काउथोकपिरगा अखोगी पोनी मदि पोलोबु योखतपिरिबा यामबसिंगना इंखतपिरगा मणिपुर सरकारना मखोगी फीडिंग की दमकता फीडिंग बु प्रोडक्ट तौबा ngamba प्रोजेक्ट अमा पॉलिसी अमा सेमबिरगा सगोलसिंग असिबु वाटतबा लेपतबा नाइदबा मचिनजाक पिजबेरगदी सगोल असि मुतखिबदगी कनबा ngamni मरि थोइबा थौदोकसिंग असि थिंबा ngamne हेबसि पीपल्स एनिमल गा सगोल बिसोजन या मेक्स न तंबी हाबदी लोइरिबा सगोल बु लोरबा सिंग सिबु असोबा रिस्पांसिबिलिटी रोल अमा कलै माना सगोल से लोरका मचिनजाक पिजनिंगाइ लेतेना पंथा थादोकपसु मा मासामंगसु असोबा कोगी असोबा माराल अमा लेहेबसि मादी यामना क्लियर ओवर फॉर्म ने तमो तांग सिमु लासनिंगसि हजिक्सी लोइरिबा मपुसिंगी रोल अमसुंग सरकारगी रोल से कदाइ फाउदा मरु ओइना लवि मणिपुरगी अखोगी हजिकी ड्वाइंडलिंग मसिंगसि यामना हंदरिबा सगोल सिंगसे हजिकी इन टर्म्स ऑफ 50,000 गा यौनब होना प्रॉब्लमदी मणिपुर द लैंड दैट गेव पोलो टू द वर्ल्ड का हाई पोनी ओइसी संगाई फेस्टिवल आर्ट इंटरनेशनल पोलो टूर्नामेंट तौरे अदुबु सैगरी मतुंगदी तमोन ngasai पीगिबा यामना ब्लिक ओइबा यामना ग्लूमी ओइबा पिक्चर दगी मतुंगदी तसेंम इंटरनेशनल पोलो टूर्नामेंट का पांथोकपा यारबगी फिल्म से उथोकपा लेर कदु माद्रे अदुनि तमो हजिक्सी सरकार अमसुंग सगोल लोइरो ऑल स्टेक होल्डर्स की रोल से करी करी नो तौरगदी अखोगी पोनीगी अखोगी यामदुरु फिल्म्स दिगे अखोगी हाइप यानबी कंडीशन लाकदबसे सर्जन हौजिक मणिपुर लेरिबा पोनी ओनर्सिंगसी मसी मखोइदा अखोइना ब्लेम तौबको हाइबदी मखोइना लोइरबनिना मखोइना थाकदबनी हाइबगी स्ट्रेट वे यस इन सम वे अखोइना अखोगी एक की मतुंगिना नत्रगा अखोगी पीपल फॉर मागी लेरिबा इंडिया की कॉन्स्टिट्यूशनल मागी ड्यूटी अमा ओइना मोइना थाकदबनी हाइबगी अखोगी स्टेटमेंट अमने अदो अमरोमदा हजिक मणिपुर लेरिबा पोलो प्लेयर्स नत्रगा सगोन योइबा मयाम से मसिदा मखोइदा सगोन लोइबदगी करी कानै हाइबसी हेक हंगबा मतमदा कइमता कानदे से अखोइना हाइजरबदा सन लोरगदी संगोम कानै मथि बाउ कानै हे फुर संथि कानै अमा कानै असगोल जिदे अखोइ हजिक मागी पैक एनिमल मागी लंबोदा पुरगा पोट पुबसु यादे अदुगा मसादे कारि कामसु कानबा फंगदे अदुबु हजिक पोनी ओनर्स मयामसी लेरमद्रगदी हजिक लेरिम फिल्म से एना खमदे सगोल मैम से लोनमक से लेरम मोद्रा हाइबगी थाजबसु लै हाइबदी मखोइ सगोन लोइबिरिब कांबु खरा लेरमबदगी खरा फाव हिंगौरिबनी हाइबसे सी कंसोलेशन नते इट इज अ बिग अचीवमेंट एगी वाखननी एगी मोडनी अदुगा सर्जन अखोगी ममांगी चाहिदा 9 इंटरनेशनल पोलो 9 यौग्रे अदो सगोल लोइबा अमना से हंदकी सिंग चाउ 2000 ममांगी द याम चाउ सिंग चाउ सिदा आई ऑल पर्सनल एक्सपीरियंस ता सगोन चाममुक अखोई लंफेंदा पुलप होइजिलगा थाई सगोन से चामग यांखै मुक पुलप लोसलक पसिदा इसिंग जी अखोगी लंफेन जी खुमुक यौब लैबा इसिंग अखोगी लैबा मतम सिदा मणिपुर की सगोन की कैरेक्टरिस्टिक्स याम अंगक पसु लै सगोन की अखोगी एक्स्ट्रा फीट अना हाइरिबसे अखोगी अतोपा ब्रीड तदी एक्स्ट्रा फीट पिजबसे चाइ अदुगा अखोई मणिपुर की पर्टिकुलरली मणिपुर की इनहेरेंट ओइबा अखोई तोंगानबा मणिपुरी पोनी ब्रीड हाइबसे मसिदा अखोइना हजिक लेरिबा हॉर्स फीट से सप्लीमेंट ओइना पिजबदी याई अदुगा माना मेनली माना पामजबसे वाइडली ग्रेस तौजबा अदुगा माना साजबसे मागी हैबिट अमो ओइना लै अदुगा अखोइना फीट तोइना पिजबसिना सप्लीमेंट ओइना अदुगा मागी नेचुरल मागी कैरेक्टरिस्टिक्स अमा ओइना मणिपुरी पोनी ब्रीड हजिक सेंट्रल एग्रीकल्चर यूनिवर्सिटी की रिसर्च अखोइना याम खन्ना मसिगी मणिपुरी पोनी सीरीजदा लास्ट फ्यू इयर्स से कन्ना तौदुना अखोइ हजिक येंगे अदुगा मणिपुर की पोनी से ओनर सिंगसिना हजिक्सी याम वाना योए हाइबसे असिसु फैक्ट अमने याम वाना योक्चब हजिक अखोइना युमदा चलगा मोगी पोनी सिंगसिना सपोज अखोइ हजिक खुराई पोलो क्लब चलगा हेते येंगसी चिंखै हुनबा पोलो क्लब चलगा हेते येंगसी नमुन मपान पोलो क्लब हेते चलगा येंगसी ईस्टर्न स्टूडेंट्स क्लब की पोलो चलगा हेते येंगसी मपु सिंगसिना यामना वाना योक्चब जाने अदुगा मणिपुर की सगोन हजिक लेरिबसे अइगी हजिकी अखोइगी सिंग चाउबगी दुदा अइगी एक्सपीरियंस अमखगना सगोन अमना मागी अखोइगी सगोल की अखोइ सजिक से फालुरगा हंदक से अखोइ लोकताकतगी गाड़ीदा लैरगा अखोइगी सजिक फाललगा टिम अमदा मपुन अममसी लैरगा अखोइ लमांगसिदा थादरगा सगोलसी याम वाना हिंगले मपुन अमा हाइबसे अखोइगी वेट लैते अखोइगी आदगी लबुक्तगी फालकपा अखोइगी लोकताकतगी फालकपा मुखिगी सजिक से वेट हाइब लैते चौरक मपुन अमा येंगगा पुरे मपुन अमदा
ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯆꯥꯝꯃꯗꯒꯤꯅ ꯆꯅꯤ ꯐꯥꯎꯕꯒꯤ ꯔꯦꯠꯇ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯄꯨꯜꯂꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯋꯤꯁꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤ ꯋꯥꯏꯔꯒ ꯁꯒꯣꯜ ꯃꯄꯨꯟꯁꯤ ꯁꯖꯤꯛ ꯃꯄꯨꯟꯁꯤ ꯄꯨꯜꯂꯒ ꯍꯟꯗꯛꯁꯤ ꯂꯥꯁ 4 months ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯕꯗꯨꯗ ꯂꯧꯕꯗꯨꯗ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯗꯦꯔ ꯃꯥꯏꯠ ꯍꯦꯞ ꯕꯤꯟ ꯑ ꯃꯦꯖꯔ ꯗꯤꯖꯥꯁꯇꯔ ꯂꯣꯏꯅ ꯁꯤꯈꯤꯕ ꯌꯥꯕꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯁꯒꯣꯜꯁꯤ ꯂꯣꯏꯅꯃꯛ ꯃꯌꯥꯡ ꯀꯪꯉꯦ ꯑꯗꯨꯒ ꯑꯗꯨꯅ ꯁꯒꯣꯜ ꯂꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯁꯂꯨꯞ ꯑꯃꯗ ꯅꯣꯡꯃꯒꯤ ꯕꯟꯗꯜꯁꯦ ꯑꯍꯨꯝ ꯆꯥꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯃ ꯑꯅꯤ ꯂꯣꯏꯖꯩ ꯑꯗꯣ ꯑꯩꯅ ꯁꯄꯣꯁ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯕꯅꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯣ ꯂꯨꯄꯥ 100ꯒ ꯅꯠꯇ꯭ꯔꯒ 200 ꯃꯗꯨ ꯕꯟꯗꯜꯗ ꯑꯍꯨꯝ ꯆꯥꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 600 per day into 30 days ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯁꯒꯣꯜ ꯂꯣꯏꯔꯤꯕꯁꯤ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯇꯅ ꯁꯒꯣꯜꯁꯨ ꯂꯣꯏꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯍꯥꯏꯕꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯑꯩ ꯁꯤꯗ ꯂꯥꯛꯑꯝꯗꯥꯏꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯨꯏ ꯂꯣꯏꯕꯗꯤ ꯍꯨꯏ 90,000 ꯄꯤꯕ ꯑꯃ ꯂꯩꯅꯤ ꯃꯥꯒꯤ ꯗꯦꯂꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯂꯨꯄꯥ 1,000 ꯍꯤꯗꯥꯛ ꯄꯤꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯍꯥꯏꯔꯒꯗꯤ ꯄꯦꯠ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯗꯣ ꯄꯦꯠ ꯑꯣꯏꯅ ꯊꯝꯕꯒꯁꯨ ꯍꯨ ꯋꯤꯜ ꯀꯤꯞ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯁ ꯑꯦꯠ ꯄꯦꯠ ꯀꯣ ꯑꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯦꯜꯁꯤꯁꯤꯌꯟ ꯂꯩꯔꯝꯒꯅꯤ ꯗꯣꯕꯔꯃꯦꯟ ꯂꯩꯔꯝꯒꯅꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯖꯤꯠꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯁꯤꯁꯤꯌꯟꯒꯤꯗꯤ ꯃꯥꯒꯤ ꯐꯨꯗ ꯆꯤꯞ ꯄꯦꯀꯦꯠ ꯑꯃꯗ 1,000 ꯑꯗꯨꯝ ꯄꯤ ꯗꯦ ꯀꯦꯟ ꯑꯐꯣꯔꯗ ꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯤꯆꯃꯦꯟ ꯏꯅꯥꯛ ꯈꯨꯟꯕ ꯀꯩꯔꯥꯛ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯈꯔꯅꯕꯨꯗꯤ ꯁ꯭ꯄꯣꯟꯁꯔ ꯈꯔ ꯊꯣꯛꯄꯤꯔꯛꯑꯦ ꯑꯥꯏ ꯊꯤꯡꯛ ꯏꯠ ꯏꯁ ꯑ ꯒꯨꯗ ꯁꯥꯏꯟ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯇꯥꯛꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯛꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯄꯣꯅꯤꯁꯤꯒꯤ ꯐꯤꯕꯝꯁꯤ ꯅꯣꯡꯃ ꯁꯣꯛꯆꯜꯂꯛꯂꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯣꯅꯤ ꯂꯣꯏꯕꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤꯗꯤ ꯄꯣꯅꯤ ꯍꯥꯏꯕꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯨꯏꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯄꯤꯕ 50,000 ꯄꯤꯕ 90 ꯄꯤꯕ ꯅꯣꯡꯃꯗ ꯄꯩꯁꯥ ꯗꯃꯥ ꯀ꯭ꯔꯣꯁ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯂꯛꯏ ꯍꯨꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯁꯦꯡꯕꯒꯤꯗꯤ ꯄꯥꯝꯖꯕ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛ ꯇꯥꯛꯄꯗꯗꯤ ꯅꯦꯚꯔ ꯀꯩꯗꯧꯅꯨꯡꯗ ꯗꯣꯕꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯑꯜꯇꯤꯁꯤꯌꯥꯟꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯥꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯣꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤ ꯁꯤꯗꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯐꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯉꯣꯟꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯅꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯌꯦꯡꯉꯨ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯂꯤꯚꯔ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯄꯨꯛ ꯅꯥꯕ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕꯅꯆꯤꯡꯕ ꯀꯌꯥ ꯅꯥꯔꯛꯄ ꯌꯥꯏ ꯏꯃꯥꯅ ꯄꯤꯔꯛꯄ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯂꯩꯔꯤꯁꯤꯗꯤ ꯂꯤꯞꯁꯦꯠ ꯅꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯄꯥꯔꯇꯤ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯛ ꯌꯥꯝꯃꯛ ꯌꯥꯗꯕ꯭ꯔꯥ ꯑꯗꯣꯝꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯄꯨꯛ ꯅꯥꯕ ꯊꯤꯟꯕꯒꯤ ꯑꯋꯥꯕ ꯊꯣꯛꯍꯟꯕ ꯌꯥꯏ ꯂꯤꯞꯁꯞ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯐꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯍꯜꯂꯦ ꯂꯤꯚꯔꯕꯨ ꯐꯔꯕꯗꯤ ꯄꯨꯟꯁꯤꯁꯨ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯔꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯑꯦꯛꯁꯤꯡ ꯑꯣꯏꯗꯅ ꯃꯥꯡꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯉꯁꯤ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯥꯂꯦꯝꯗ ꯁꯒꯣꯜ ꯀꯥꯡꯖꯩꯕ ꯃꯁꯥꯟꯅꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯨꯛꯇꯅ ꯃꯈꯧ ꯄꯣꯡꯗꯨꯅ ꯉꯥꯡꯉꯤꯕꯁꯤꯡꯁꯦ ꯄꯣꯅꯤꯒꯤ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯁꯤꯖꯤꯜꯂꯛꯄ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯕꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯕꯤꯁ꯭ꯋꯖꯤꯠ ꯃꯦꯅꯦꯖꯤꯡ ꯇ꯭ꯔꯁꯇꯤ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜ ꯃꯅꯤꯄꯨꯔꯗ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯥꯏꯟ ꯂꯩ ꯑꯦꯛ ꯂꯩ ꯍꯥꯏ ꯉꯁꯥꯏꯒꯤ ꯁꯒꯣꯜꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯁꯤꯡꯗꯨ ꯑꯦꯁ ꯄꯥꯔ ꯗ ꯔꯨꯜ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯐꯪꯊꯣꯛꯏ ꯆꯩꯔꯥꯛ ꯄꯤꯗꯕꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯊꯝꯗꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧꯕ ꯃꯤꯁꯇꯦꯛ ꯑꯃꯅꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯕꯨꯡꯉꯣꯆꯧꯕꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯧꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯃꯈꯣꯏꯅ ꯂꯣꯏꯔꯤꯕ ꯁꯒꯣꯜꯗꯨꯅꯦꯕ ꯄꯣꯅꯤꯗꯨꯅꯅꯦꯕ ꯉꯁꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯀꯥꯏꯅ ꯎꯠꯄ ꯉꯝꯃꯤꯕꯁꯦ ꯂꯥꯏꯔꯕꯗꯨꯅ ꯌꯣꯛꯄ ꯌꯥꯝ ꯋꯥꯅ ꯌꯣꯛꯆꯔꯤꯕ ꯄꯣꯅꯤꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯖꯠ ꯀꯜꯂꯤꯕꯅꯤꯅ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯁꯦꯡꯅꯃꯛꯇꯤ ꯄꯣꯅꯤ ꯂꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯊꯥꯒꯤ ꯑꯩꯈꯣꯏ ꯂꯨꯄꯥ 4,000ꯅꯤ ꯈꯪꯗꯦ 5,000ꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯌꯣꯛꯈꯠꯄ ꯌꯥꯅꯕꯒ ꯁꯤꯒꯨꯝꯕꯒꯤ ꯏꯟꯁꯦꯟꯇꯤꯞ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯄ꯭ꯔꯄꯣꯖꯦꯜꯒꯁꯦ ꯍꯧꯗꯣꯛꯄ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯌꯥꯝ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯉꯔꯥꯡ ꯉꯁꯤ ꯑꯩꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯃꯈꯥꯗ ꯄꯣꯂꯣ ꯑꯃꯗꯤ ꯄꯣꯅꯤꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯆꯪꯅ ꯃꯣꯅꯨꯃꯦꯟ ꯑꯃ ꯁꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯖꯩ ꯍꯥꯏꯔꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯈꯔꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯥꯛꯄꯤꯈꯤꯕ ꯂꯥꯏꯔꯕ ꯄꯣꯅꯤꯕꯨ ꯂꯣꯏꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ
ꯁꯒꯣꯜꯁꯤꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤ ꯄꯩꯁꯥꯗꯣ ꯌꯦꯡꯊꯣꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯅꯨꯃꯦꯟꯇꯨꯅ ꯄꯤꯕ ꯀꯥꯟꯅꯕꯗꯒꯤꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯆꯧꯕ ꯊꯥꯖꯕ ꯂꯩ ꯃꯁꯤ ꯑꯦꯒꯦꯟꯁ ꯗ ꯒꯣꯚꯔꯟꯃꯦꯟ ꯑꯦꯒꯦꯟꯁ ꯗ ꯁꯤꯁꯇꯦꯝꯗ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯔꯤꯌꯦꯂꯤꯇꯤꯗꯣ ꯍꯥꯏꯖꯕꯅꯤ ꯑꯗꯩ ꯉꯁꯥꯏ ꯌꯥꯝꯅ ꯇꯥꯛꯄꯤꯈꯤꯕꯗ ꯂꯥꯏꯔꯕ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯒꯣꯜ ꯂꯣꯏꯔꯤꯕ ꯑꯌꯥꯝꯕꯁꯤ 100%ꯗꯤ ꯂꯥꯏꯔꯕꯅꯤ ꯀꯔꯤꯒꯤꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯣꯏ ꯍꯨꯏ ꯌꯣꯛꯄꯗꯤ ꯌꯥꯝ ꯂꯨ ꯅꯥꯟꯅ ꯌꯣꯛꯄ ꯌꯥꯏ ꯃꯁꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯛꯄ ꯌꯥꯏ ꯁꯒꯣꯜ ꯑꯃ ꯂꯣꯏꯕꯗꯤ ꯁꯒꯣꯜ ꯂꯣꯏꯔꯤꯕ ꯃꯤꯗꯣ ꯃꯁꯥ ꯐꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯄꯥꯠꯇ ꯀꯨꯝꯗꯕ ꯌꯥꯗꯦ ꯅꯣꯡ ꯃꯔꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯇꯧꯕ ꯃꯤꯁꯤꯡꯁꯤꯅ ꯁꯒꯣꯜ ꯂꯣꯏꯕꯁꯦ ꯃꯣꯏꯗ ꯍꯩꯅꯔꯛꯇꯦ ꯆꯥꯅꯔꯛꯇꯕ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯁꯒꯣꯜ ꯐꯖꯕꯁꯤ ꯂꯣꯏꯔꯤꯉꯩꯗꯗꯤ ꯇꯣꯔꯅꯥꯃꯦꯟ ꯁꯤꯟꯕꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯊꯤꯕꯤ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯐꯕ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯤꯑꯣꯏꯕꯁꯨ ꯁꯥꯁꯨ ꯈꯨꯗꯤꯡꯃꯛ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯅꯥꯏ ꯃꯈꯣꯏꯒꯤ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯁꯜꯂꯛꯏ ꯁꯛ ꯊꯤꯖꯤꯜꯂꯛꯏ ꯑꯁꯤꯒꯨꯝꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯏ ꯊꯤꯖꯤꯜꯂꯛꯏ ꯁꯒꯣꯜ ꯐꯖꯕ ꯂꯣꯏꯔꯝꯕ ꯂꯥꯏꯔꯕꯗꯨ ꯁꯒꯣꯜ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇꯅ ꯆꯠꯂꯒ ꯃꯉꯣꯟꯗ ꯁꯒꯣꯜꯁꯦ ꯋꯥꯏꯗꯦ ꯊꯧꯔꯝ ꯁꯤꯖꯤꯟꯅꯗꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯁꯤꯖꯤꯟꯅꯗꯦ ꯇꯣꯔꯅꯥꯃꯦꯟ ꯁꯤꯖꯤꯟꯅꯗꯦ ꯑꯗꯣ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯁꯒꯣꯜꯗꯨꯅ ꯃꯁꯛ ꯐꯖꯔꯤꯉꯩ ꯁꯒꯣꯜꯗꯨꯅ ꯃꯁꯥ ꯀꯜꯂꯤꯉꯩꯗ ꯈꯔ ꯈꯖꯤꯛꯇꯪ ꯃꯥꯒꯤ ꯏꯟꯀꯝꯗꯨꯅ ꯁꯒꯣꯜꯕꯨ ꯃꯦꯅꯦꯖ ꯇꯧꯖꯔꯝꯕꯗꯣ ꯋꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯅꯤꯅ ꯁꯒꯣꯜꯗꯣ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯁꯒꯣꯜꯁꯦ ꯃꯥꯅ ꯊꯥꯗꯣꯔꯛꯑꯦꯕ ꯃꯄꯥꯟꯗ ꯅꯦꯁꯅꯦꯜ ꯗꯦꯠꯀꯤ ꯂꯝꯕꯤꯗꯣ ꯁꯦꯝꯃꯛꯑꯦꯕ ꯑꯗꯨꯝ ꯃꯥꯅꯤ ꯑꯗꯣ ꯁꯒꯣꯜꯁꯤꯅ ꯃꯄꯥꯟꯗ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯃꯁꯥ ꯐꯕ ꯁꯒꯣꯜ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯗꯤ ꯑꯩꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯃꯉꯥꯏ ꯁꯒꯣꯜꯁꯤꯕꯨ ꯄꯨꯔꯒ ꯌꯨꯝꯗ ꯌꯣꯛꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯐꯝ ꯊꯣꯛꯑꯦꯕ ꯃꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯍꯟꯅꯨꯔꯕ ꯃꯈꯣꯡ ꯁꯣꯏꯅꯥꯏꯔꯕ ꯁꯒꯣꯜ ꯑꯃꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯒ ꯌꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯑꯣꯏ 5-10 ꯅꯠꯇꯅ ꯑꯌꯥꯝꯕꯗꯤ ꯈꯜꯂꯣꯏꯅ ꯈꯜꯂꯤ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡ ꯍꯦꯟꯅ ꯑꯁꯣꯛꯄ ꯅꯩꯔꯤꯁꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗꯁꯨ ꯃꯉꯥꯏ ꯃꯈꯣꯏꯒꯤ ꯂꯣꯏꯔꯝꯕ ꯍꯨꯏꯁꯤꯡ ꯃꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯤꯇꯦꯛꯁꯟꯗ ꯑꯗꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯇꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯨꯏꯒꯨꯝꯕꯁꯤꯡꯁꯤ ꯑꯍꯜ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯃꯈꯣꯏꯕꯨ ꯗꯤꯁꯄꯣꯁ ꯇꯧꯅꯕꯒꯤ ꯄꯣꯂꯤꯁꯤ ꯂꯩ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯁꯨ ꯁꯒꯣꯜ ꯃꯁꯥ ꯐꯔꯝꯕꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯀꯥꯟꯗ ꯃꯈꯣꯏꯕꯨ ꯗꯤꯁꯄꯣꯁ ꯇꯧꯕꯒꯤ ꯃꯈꯣꯏꯕꯨ ꯀꯦꯌꯔ ꯊꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯔꯀꯥꯔꯅ ꯁꯦꯝꯕꯁꯦ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯃꯗ ꯂꯨꯄꯥ 4,000 ꯈꯪꯗꯦ 5,000 ꯈꯪꯗꯦ ꯃꯁꯤ ꯄꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯝꯁꯇꯒꯤ ꯌꯥꯝꯅ ꯏꯃꯤꯗꯤꯌꯦꯠ ꯑꯣꯏꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯆꯥꯎꯅ ꯑꯣꯏꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝꯕ ꯍꯧꯖꯤꯛ ꯂꯥꯏꯔꯕ ꯁꯒꯣꯜ ꯂꯣꯏꯔꯤꯕ ꯂꯧꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯃꯈꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜꯁꯤꯡꯁꯤꯕꯨ ꯃꯦꯅꯦꯖ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯔꯀꯥꯔꯗꯒꯤ ꯑꯣꯏꯔꯣ ꯑꯉꯝꯕꯗꯒꯤ ꯑꯣꯏꯔꯣ ꯃꯈꯣꯏꯗ ꯊꯥꯒꯤ ꯑꯣꯏꯅ 4,000 5,000 ꯄꯤꯕꯤꯔꯒꯗꯤ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯄꯣꯅꯤꯁꯤ ꯀꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯅꯤ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕꯁꯤꯡꯅ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯟꯗꯣꯜꯁꯤꯡꯅ ꯁꯤꯁꯇꯦꯝꯁꯤꯡꯅ ꯁꯒꯣꯜꯁꯤꯕꯨ ꯀꯟꯒꯗꯕ ꯅꯠꯇꯦ ꯁꯒꯣꯜ ꯀꯟꯒꯗꯕꯗꯤ ꯃꯈꯣꯏꯅꯅꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯗꯔꯀꯥꯔ ꯁꯄꯣꯔꯠ ꯑꯦꯟ ꯀooperation It's very ꯁꯔꯀꯥꯔꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯁꯤ ꯃꯥꯔꯖꯤꯟꯒꯤ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯣꯔ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯒꯤ ꯐꯤꯒꯔꯒ ꯁꯥꯔꯒ ꯁꯒꯣꯜ ꯂꯝꯖꯦꯟꯒꯨꯝꯕꯒꯤ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯂꯩ ꯂꯨꯔꯤ ꯄꯣꯠꯇ ꯁꯒꯣꯜꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯁꯒꯣꯜ ꯆꯦꯟꯐꯝ ꯂꯩꯔꯣꯏꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯄꯤꯛꯆꯔꯗꯣ ꯗꯥꯏꯅꯣꯁꯔꯒꯤ ꯇꯥꯏꯞꯇ ꯅꯋꯥꯏ ꯃꯅꯤꯄꯨꯔꯗ ꯁꯤꯕꯨ ꯄꯣꯅꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯇꯣꯏꯅꯤꯅ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯕꯤꯁꯣꯖꯤꯠꯇ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯤꯗꯤꯌꯦꯠꯀꯤ ꯑꯣꯏꯅ ꯔꯤꯂꯤꯐꯁꯤ ꯑꯣꯏꯅꯅꯕ ꯄꯩꯁꯥꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯦꯡꯗꯤ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯂꯣꯡ ꯇꯥꯏꯝ ꯄꯥꯔꯃꯤꯅꯦꯟ ꯃꯦꯖꯔꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯔꯦꯖꯤꯡ ꯐꯥꯔꯝ ꯑꯁꯤ ꯊꯝꯗꯅ ꯃꯗꯨꯒꯤ ꯁꯄꯣꯔꯠꯁꯤ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅ ꯄꯤꯗꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤꯁꯤ ꯉꯁꯤꯐꯥꯎꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯁꯤ ꯑꯗꯨꯃꯛ ꯁꯔꯚꯥꯏꯚ ꯇꯧꯍꯟꯒꯦ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯊꯝꯕ ꯂꯦꯠ ꯃꯤ ꯑꯣꯜꯁꯣ ꯑꯦꯗꯃꯤꯠ ꯃꯁꯤ ꯔꯣꯡ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤꯅꯤ ꯔꯣꯡ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯇꯧꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯍꯥꯟꯅ ꯀꯃꯥꯏꯅ ꯀꯟꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯐꯣꯀꯁꯇꯨꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯡꯁꯤꯟꯅꯕ ꯑꯃ ꯍꯧꯖꯤꯛ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯒꯣꯜ ꯀꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯩꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯊꯧꯕꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯍꯥꯏꯕꯗꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯝꯐꯦꯟꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯒꯣꯜ 150 ꯂꯩꯔꯤꯕꯁꯦ ꯑꯦꯄꯤꯗꯦꯃꯤꯛ ꯑꯃ ꯊꯣꯔꯛꯑꯒꯗꯤ ꯂꯣꯏꯅꯃꯛ ꯁꯤꯈꯤꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔꯗ ꯊꯧꯕꯥꯜꯗ ꯏꯝꯐꯥꯜ ꯏꯁ ꯁꯦ ꯄꯣꯔꯣꯝꯄꯥꯠ ꯏꯝꯐꯥꯜ ꯂꯝꯐꯦꯜ ꯑꯥꯗ ꯀꯨꯝꯕꯤꯒꯤ ꯃꯐꯝꯗ ꯇꯦꯛꯆꯝꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯆꯈꯥꯏꯔꯒ ꯊꯝꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤ 300 ꯃꯨꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯑꯣꯜꯃꯣꯁ 50%ꯗꯤ
ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯦꯇꯤꯡ ꯐꯣꯔ ꯗꯦꯊ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯕ ꯉꯥꯏꯕꯒꯨꯝꯕ ꯁꯒꯣꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯕ ꯑꯩꯈꯣꯏ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯣꯏꯅ ꯄꯨꯠ ꯇꯨ ꯏꯇꯔꯅꯦꯜ ꯁ꯭ꯂꯤꯞ ꯍꯥꯏꯅ ꯍꯥꯏ ꯄꯨꯠ ꯇꯨ ꯏꯇꯔꯅꯦꯜ ꯁ꯭ꯂꯤꯞ ꯍꯥꯏꯔꯤꯕꯁꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯎ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯔꯥꯏꯠ ꯃꯌꯥꯝꯅꯁꯨ ꯊꯤꯡꯉꯤ ꯇꯧꯕꯇꯕꯨ ꯊꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯠ ꯇꯨ ꯁ꯭ꯂꯤꯞ ꯍꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯝꯗ ꯍꯨꯏ ꯌꯣꯛꯑꯝꯕꯁꯤ ꯃꯁꯤ ꯅꯥꯅ ꯁꯨꯝ ꯊꯝꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕ ꯁ꯭ꯇꯦꯞꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤꯗꯤ ꯂꯣꯟ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯝꯅ ꯇꯥꯛꯄꯤꯔꯦ ꯃꯇꯥꯡꯗꯣ ꯑꯩ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯇꯟꯖꯥꯅꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯝꯅꯀꯣ ꯆꯨꯝꯃꯤ ꯉꯁꯥꯏ ꯄꯣꯂꯤꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯜ ꯑꯦꯛꯇꯤꯕꯤꯁꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯊꯤꯡꯉꯤꯕ ꯍꯥꯏꯗꯤ ꯔꯤꯇꯥꯌꯔꯠ ꯑꯣꯏꯔꯕ ꯑꯦꯅꯤꯃꯦꯜ ꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕు ꯄꯣꯊꯥꯍꯟꯕ ꯑꯩꯈꯣꯏꯕꯨ ꯔꯤꯇꯥꯌꯔꯃꯦꯟ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯃꯈꯣꯏꯕు ꯗꯤꯁꯄꯣꯁ ꯇꯧꯕꯗꯤ ꯍꯥꯠꯄꯅꯤꯀꯣ ꯃꯩꯇꯩꯂꯣꯟꯗ ꯃꯁꯤ ꯀꯌꯥꯒꯨꯝꯕ ꯊꯤꯡꯉꯤ ꯊꯤꯡꯕꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯐꯖ ꯐꯖꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩ hui hatkadoraba ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯁꯤꯖꯤꯟꯅꯕ hui hatkadorabasi ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯀꯔꯅꯦꯜ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯕ ꯑꯃꯅ ꯑꯩ ꯃꯥ ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯣꯏꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯁꯒꯣꯜ ꯉꯁꯥꯏ ꯁꯤꯒꯗꯧꯔꯕ ꯑꯍꯟ ꯑꯣꯏꯁꯜꯂꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯩꯁా ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯏꯗ꯭ꯔꯒꯁꯨꯀꯣ ꯃꯈꯣꯏꯅ ꯁꯒꯤ ꯁꯒꯣꯜ ꯑꯃꯗꯨꯃꯗꯤ ꯑꯩ ꯌꯣꯛꯀꯦ ꯑꯩ ꯑꯗꯨꯒꯤ ꯃꯥ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯆꯥꯎꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏꯗ꯭ꯔꯅ ꯈꯜꯂꯦ ꯃꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕꯁꯤ ꯈꯖꯤꯛ ꯋꯥꯠꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯥꯏꯅ ꯑꯩ ꯊꯥꯖꯕ ꯂꯩ ꯉꯁꯤ ꯁꯣꯔꯤ ꯁꯔꯖꯟ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯄꯣꯏꯟ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯔꯦꯄꯤꯗ ꯏꯟꯇꯔꯚꯦꯟꯁꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯅꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯗꯅꯕ ꯀꯥꯞꯄ ꯑꯃ ꯑꯗꯨꯗꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯂꯤ ꯐꯖꯅ ꯗꯥꯏꯒꯅꯣꯁ ꯇꯧꯔꯒ ꯀꯔꯤ ꯂꯥꯏꯅꯥꯅꯣ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯂꯣꯡ ꯇꯔꯝ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛ ꯀꯟꯒꯅꯤ ꯑꯗꯨꯒ ꯂꯣꯡ ꯇꯔꯝ ꯚꯤꯖꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯏꯟ ꯃꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯩꯈꯣꯏ MHRPA ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥꯗꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯝ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯤ ꯅꯠꯇꯦ ꯑꯩ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣꯔꯠ ꯇꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯝꯐꯦꯜ ꯄꯥꯠ ꯑꯁꯤꯗ ꯈꯥꯖꯤꯟꯗꯅ ꯊꯝꯃꯤꯕ ꯑꯦꯀꯔ 1,000-2,000 ꯑꯁꯤ ꯑꯣꯄꯟ ꯇꯧꯊꯣꯛꯄꯤꯔꯕ ꯅꯝꯕꯔ 1 ꯍꯧꯖꯤꯛ NIT ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯦꯝꯄꯁ ꯑꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ 250 ꯑꯦꯀꯔꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯒꯣꯜ 150 ꯆꯥꯔꯒ ꯆꯍꯤ ꯑꯃ ꯍꯤꯡꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯧꯕꯤ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯐꯩ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯧꯔꯤꯁꯤ ꯐꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯂꯝꯕꯤꯗ ꯊꯣꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜꯗꯣ ꯆꯍꯤ ꯑꯃ ꯍꯤꯡꯍꯧꯋꯦ ꯃꯇꯝ ꯑꯃꯀꯣ ꯁꯔꯖꯟ ꯑꯩꯅ ꯈꯟꯕꯗ ꯏꯝꯄꯦꯛ TV ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯈꯤꯕꯤꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯝꯐꯦꯜ ꯄꯥꯠꯁꯤꯗ ꯂꯩꯔꯤꯕ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯦ ꯑꯟꯌꯨꯇꯤꯂꯥꯏꯖ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯒꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯤꯡ ꯐꯤꯜ ꯑꯣꯏꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯃꯁꯤ ꯊꯥꯖꯤꯟꯕꯤꯔꯒꯗꯤ ꯁꯒꯣꯜꯁꯨ ꯂꯝꯕꯤꯗ ꯎꯔꯣꯏ ꯍꯟꯗꯛ ꯃꯔꯛ ꯁꯒꯣꯜ ꯂꯝꯕꯤꯗ ꯌꯥꯝꯅ ꯎꯗ꯭ꯔꯤꯁꯤ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯅꯔꯛꯇꯦ ꯅꯍꯥꯟ ꯆꯕꯨꯟ ꯎꯔꯝꯒꯅꯤ ꯃꯁꯤ ꯀꯝꯗꯧꯒꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯒꯤ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯒꯣꯜꯁꯦ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯂꯥ ꯑꯃ ꯆꯥꯎꯅ ꯇꯧꯔꯒ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯒꯤ ꯑꯣꯐꯤꯁ ꯀꯥꯔꯛꯇꯅꯕ ꯍꯥꯏꯗꯅ ꯁꯒꯣꯜꯁꯤ ꯂꯣꯏꯅ ꯊꯥꯖꯜꯂꯦ ꯁꯒꯣꯜ 150-200 ꯆꯥꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏ ꯃꯁꯤ ꯄꯥꯛꯇꯨꯞ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯩꯗꯣꯝ ꯑꯃ ꯑꯣꯏꯅ ꯁꯦ ꯁꯒꯣꯜ 100ꯅ ꯁꯤꯗ ꯆꯥꯍꯜꯂꯒ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯁꯣꯝꯗ ꯍꯧꯖꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤ ꯑꯗꯨꯒꯤ ꯃꯦꯟ ꯄꯥꯋꯔ ꯑꯗꯨꯒꯤ ꯃꯅꯤ ꯑꯗꯨꯒꯤ ꯗꯦꯠ ꯁꯨड ꯕꯤ ꯗ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯨ ꯍꯦꯚ ꯑꯦꯟ ꯑꯥꯏꯗꯣꯜ ꯀꯣꯁꯇꯤꯡ ꯀꯄꯜ ꯑꯣꯐ ꯀ꯭ꯔꯣꯔꯁ ꯑꯩ ꯇꯁꯦꯡꯅ ꯄꯔꯁꯅꯦꯜ ꯍꯥꯏꯔꯒꯗꯤ ꯗꯦꯠ ꯏज ꯑ ꯔꯣꯡ ꯐꯣꯀꯁ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯈꯨꯕꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯠꯆꯕ ꯑꯃ ꯀꯠꯆꯕ ꯇꯨꯔꯤꯖꯝ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯌꯦꯁ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯃꯦꯇꯤꯀꯦꯜ ꯁꯣꯔꯤ ꯐꯣꯔ ꯏꯟꯇꯔꯞꯁꯟ ꯌꯥꯝꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯝꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯗ ꯁꯒꯣꯜ ꯀꯠꯄ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯥꯛꯄꯤꯈꯤꯕꯁꯦ ꯇꯦꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯃ ꯍꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯥꯏꯕ ꯇꯥꯏ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯌꯥꯝ ꯑꯅꯧꯕ ꯑꯉꯛꯄ ꯑꯃ ꯑꯦꯅꯤꯃꯦꯜ ꯑꯦꯛꯇꯤꯕꯤꯁꯁꯤꯡꯅ ꯊꯦꯡꯅꯕ ꯑꯉꯛꯄ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯣꯗꯃꯦꯟ ꯍꯥꯏꯕ ꯇꯥꯏ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯈꯣꯏꯔꯝꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯗ ꯅꯪꯒꯤ ꯗꯁꯥꯁꯤ ꯀꯣꯛꯍꯟꯒꯦ ꯅꯪ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯀꯠꯂꯣ ꯑꯉꯥꯡꯕ ꯑꯃ ꯀꯠꯂꯣ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯏ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯁꯒꯣꯜꯁꯦ ꯁꯒꯣꯜ ꯑꯆꯧꯕ ꯑꯅꯣꯏꯕꯗꯤ
ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯑꯍꯟ ꯑꯣꯏꯔꯕ ꯁꯒꯣꯜꯁꯤꯡꯁꯦ ꯂꯩꯔꯒ ꯂꯥꯏꯁꯤꯗ ꯀꯠꯂꯒ ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯁꯣꯔꯣꯛꯇ ꯊꯥꯗꯣꯔꯒ ꯃꯄꯨ ꯄꯥꯜꯍꯟꯗꯕꯒꯤ ꯁꯒꯣꯜꯁꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯉꯔꯥꯡ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯇꯤꯗꯤꯝ ꯔꯣꯗꯀꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯑꯁꯤꯕ ꯃꯕꯨꯛ ꯀꯪꯈꯠꯂꯒ ꯄꯨꯝꯊꯔꯕ ꯁꯒꯣꯜ ꯑꯃ ꯂꯩꯔꯤ ꯁꯒꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯤ.ꯑꯦꯁꯇ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜꯅ FIR ꯑꯃ ꯇꯧꯔꯒ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕꯅꯤ ꯍꯥꯏꯕ ꯏꯕꯨꯙꯧꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯆꯦꯟꯅꯕꯒꯤ ꯍꯧꯖꯤꯛ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯕ ꯂꯩꯔꯦ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡꯈꯩꯁꯤ ꯄꯨꯊꯣꯔꯛꯄ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗ ꯁꯥ ꯀꯠꯄꯒꯤ ꯁꯒꯣꯜ ꯀꯠꯄꯒꯤ ꯆꯠꯅꯕꯤꯁꯤ ꯃꯥꯡꯈꯤ ꯇꯥꯔꯗꯤ ꯁꯒꯣꯜ ꯁꯤꯕꯒꯤ ꯃꯔꯝꯗ ꯈꯖꯤꯛ ꯍꯟꯊꯒꯅꯤ ꯍꯥꯏꯕ ꯌꯦꯁ ꯕꯤꯁꯣꯖꯤꯠꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯝꯅ ꯇꯥꯏꯝꯂꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯦ ꯇꯁꯦꯡꯅꯃꯛ ꯁꯒꯣꯜꯁꯤꯕు ꯀꯠꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯕꯒꯤ ꯃꯆꯥꯛ ꯍꯟꯊꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯃꯁꯤꯁꯨ ꯊꯤꯡꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤቭꯂꯤ ꯄꯨꯝꯅꯃꯛꯁꯦ ꯁꯒꯣꯜꯁꯤ ꯄ꯭ꯔꯤꯖꯥർവ് ꯄ꯭ꯔꯣꯇꯦꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯁꯤꯡꯁꯤ ꯍꯦꯟꯒꯠꯍꯟꯅꯕ ꯄꯣꯄꯨꯂꯦꯁꯟꯁꯤ ꯒ꯭ꯔꯣꯠ ꯂꯩꯅꯅꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯊꯧꯁꯤ ꯇꯥꯔꯕ꯭ꯔꯥ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯊꯦꯡꯕꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛꯁꯤ ꯗ ꯅꯤꯗ ꯑꯣꯐ ꯗ ꯑꯋꯥꯔ ꯑꯣꯏꯔꯕ ꯌꯥꯝ ꯆꯨꯝꯃꯤ ꯄꯣꯅꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯩꯅꯒꯗꯧꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯁꯥ ꯎꯆꯦꯛ ꯅꯨꯡꯁꯤꯕꯤꯕ ꯁꯥ ꯎꯆꯦꯛꯀꯤꯗꯃꯛꯇ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯅ ꯍꯥꯟꯅ ꯅꯩꯅꯕꯤꯔꯒ ꯃꯈꯣꯏꯅ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯑꯍꯣꯕ ꯂꯩꯔꯦ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯏ ꯌꯥꯝꯕꯀꯣ ꯌꯥꯝ ꯊꯦꯡꯉꯦ ꯄꯣꯅꯤ ꯄꯣꯂꯤꯁꯤꯒ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯂꯝ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯨꯝꯅ ꯄꯣꯂꯣ ꯄꯨꯊꯣꯛꯈꯤꯕ ꯂꯝ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯅꯍꯥꯟꯅ ꯄꯣꯅꯤꯁꯤ ꯑꯊꯥꯛ ꯋꯥꯡꯅ ꯂꯩꯔꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯤ ꯀꯃꯟ ꯄꯤꯄꯜ ꯑꯩꯈꯣꯏꯅ ꯄꯣꯂꯣꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯪ ꯑꯄꯤꯜ ꯇꯧꯗ ꯉꯥꯏꯔꯦ ꯃꯁꯤ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯁꯦꯝꯕ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯁꯥ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯛꯇ PIL ꯊꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯂꯩꯔꯕꯅꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯤ ꯁꯣꯔꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯇꯪ ꯑꯦꯗꯤꯁꯅꯦꯜ ꯄꯣꯏꯟ ꯑꯃꯨꯛꯇꯪ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯥ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯅꯝꯕꯔ ꯃꯥꯒꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ vulnerable ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ endangered ꯑꯣꯏꯔꯕ꯭ꯔꯥ critically endangered ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯐꯣꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯁꯥ ꯑꯃꯒꯤ ꯃꯁꯤꯡ ꯃꯥꯒꯤ number of females number of male ꯃꯁꯤ ꯀꯌꯥ ꯁꯨꯔꯒꯗꯤ ꯃꯥꯒꯤ grazing areaꯁꯤ ꯃꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯁꯥꯁꯤ vulnerable ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯃꯁꯤꯡ ꯍꯟꯊꯔꯛꯑꯅꯤ ꯁꯤꯈ꯭ꯔꯅꯤ extinct ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤ warning ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ endangered ꯍꯥꯏꯕ status ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ critically endangered ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯁꯨꯝ ꯇꯥꯟꯅꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯑꯣꯏꯕ ꯃꯔꯝꯅ ꯃꯁꯤ ꯃꯣꯏꯒꯤ ꯋꯥꯏꯜ ꯂꯥꯏꯐꯇ ꯆꯤꯡꯗꯕ ꯃꯔꯝꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ critically endangered ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ there are rooms to say ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤ ꯑꯩꯈꯣꯏ ꯃꯆꯥ ꯄꯣꯛꯄ ꯌꯥꯕ ꯑꯃꯣꯝ 100 ꯑꯗꯨꯗꯒꯤ ꯂꯥꯕ 3 ꯍꯥꯏꯅ ꯅꯝꯕꯔ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯁꯒꯣꯜ 5 ꯂꯩꯔꯒꯗꯤ ꯃꯥꯒꯤ grazing field per ꯁꯒꯣꯜꯗ ꯍꯦꯛꯇꯔ ꯑꯃ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯃꯗ ꯑꯦꯀꯔ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯍꯦꯛꯇꯔ ꯑꯃ ꯂꯩꯒꯗꯕꯅꯤ ꯀꯥꯏꯅ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯍꯟꯊꯔꯛꯑꯒꯗꯤ critically endangered ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥ ꯂꯥꯌꯟ ꯆꯤꯝꯄꯥꯟꯖꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ endangered ꯍꯥꯏꯕꯁꯤ ꯅꯝꯕꯔꯗꯨꯗ ꯅꯠꯇꯦ ꯃꯥꯒꯤ ꯂꯩꯐꯝꯗꯨꯅꯤ ꯑꯗ ꯃꯅꯤꯄꯨꯔꯗ ꯂꯩꯐꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯁꯒꯣꯜꯁꯤ ꯌꯨꯝꯗ ꯌꯣꯛꯑꯒꯅꯤ ꯍꯥꯏꯕꯗꯨꯗꯤ not possible ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ critically endangered ꯍꯥꯏꯅ define ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯪꯀ ꯍꯣꯠꯄꯗ ꯃꯁꯤ ꯇꯥꯔꯒꯗꯤ we should move forward at least critically endangered ꯑꯣꯏ ꯍꯥꯏꯔꯒꯗꯤ there might be policies ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ people for animal ꯅꯠꯇ꯭ꯔꯒ wild lifeꯀꯤ ꯃꯥꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ critical ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅ attention ꯑꯃ ꯐꯪꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ number 2 ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯕ ꯁꯒꯣꯜꯁꯤ ꯃꯁꯥ ꯗꯤꯐꯣꯝ ꯑꯣꯏꯕ ꯃꯁꯥ ꯁꯣꯟꯊꯔꯛꯄ ꯌꯥꯝꯅ ꯊꯨꯅ ꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯅ ꯑꯗꯨꯒ equestrianꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ inbreeding ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯂꯨꯞꯁꯤꯆꯠꯄꯗ ꯃꯥꯒꯤ ꯁꯦꯝ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯃꯆꯥ ꯄꯣꯛꯊꯣꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ inbreeding ꯁꯤꯗ ꯃꯥꯒꯤ ꯃꯥꯒꯤ ꯃꯁꯥꯁꯨ ꯁꯣꯟꯊꯔꯛꯄ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯁꯤ ꯁꯣꯟꯊꯔꯛꯑꯒ ꯗꯤꯐꯣꯝ ꯑꯣꯏꯔꯛꯄ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯁꯥ ꯁꯣꯟꯊꯔꯛꯄꯗ ꯅꯠꯇꯅ inbreeding ꯃꯁꯤ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯝ 3 ꯍꯥꯏꯕ ꯃꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯁꯥ ꯁ꯭ꯇꯦꯂꯤꯌꯟꯁꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯝꯃꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ encouraging ꯑꯣꯏꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯔꯟꯙꯤꯔ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯃꯥ ꯃꯁꯥꯃꯛꯁꯨ ꯁꯒꯣꯜꯗ ꯔꯤꯁꯔꯆ ꯇꯧꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯎꯗꯒꯤ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯂꯥꯁ
deworming की process ama tawe hoje akhoi gi sagol angauba ama leitabagi akhoi kanna chelingai matam sista all manipur gi polo players myam akhoi gi polo club trami trama si sagon chahum samri si loina mafam da pulhalaga central agriculture university gi moi gi research ki matungina hoje manipur da leji sagol myam si magi deworming akhoi gi worm myam si lokthokna ba process ama hoje chathari madu natna अखोई मपासा मैम से तोान तोान थमगा तोान ब्रीडिंग अमगी लौनबगी अमा प्रोसेस चथरी इन सम वे मसिद नतना हजिकी मणिपुर पोनी पॉलिसी हाइबसे मसि थेंगे थेंगसु थेंगना अमा आइना खनबदि हंडकी 9 मणिपुर पोलो इंटरनेशनल ओपनिंग की स्पीच द मणिपुर गवर्नमेंट की चेद अखोइना पाजबदि हजिक मणिपुर गवर्नमेंट की पोनी पॉलिसी अमा पुथुरनि हाइबसे अखोइना ताहोवे दो तारगदि आई थिंक इट मस्ट बी इन द ऑफिंग वंस अदो तारगदि अखोई साइड मणिपुर गवर्नमेंट मणिपुरी पोनी पॉलिसी पुथोरपदा अखोइसु तानबिरमु पीपल फॉर एनिमल्स तानबिरमु अतो डिफरेंट वर्क्स ऑफ लाइफ तानबिरमु बिफोर मेकिंग इट एज अ पॉलिसी ड्राफ्ट पॉलिसी जो अखोइसु डिस्कशन याउजगे अदुगा मयाम सु दुम अखोई यमनवाजे स्पेशल बिना याम सिंना मणिपुर गवर्नमेंट 9 इंटरनेशनल मणिपुर पोल टूर्नामेंट मणिपुर की अथुब मतमदा पोनी की पॉलिसी अमा पुथोपीगे हाइरबनिना स्टेट गवर्नमेंट खंग हाइब नॉलेज मैम लोना पोनी की थबक तौरीब एसोसिएशन क्लब मागी मरी लेना स्टेक होल्डर पुनमक की मोड सजेशन आइडियाज मैम से तरे तरा थोना खनर परफेक्ट होब पॉलिसी सेमगदी मणिपुर की अखोना चिंगरीब मांगीगद्रा मुटगद्रा है चिंगरीब पोनी से सुसोई सोदना कनब गंबग लोना मालेम मणिपुर पोनी की पोलो की मफम है सुसोई सोदना चारोल सुरोल कयामू सुसोई सोदना उत्पगमगनी प्रिजर्व तौबगमगनी प्रोटेक्ट तौबगमगनी सस्टेन तौबगमगनी है वखलोंदनी एजेंडा मणिपुर सरुक याबीरीबा अखोगी गेस्ट एल बिश्वजित मैनेजिंग ट्रस्टी पीपल फॉर एनिमल मणिपुर एन इबुंगचौबी एग्जीक्यूटिव एडिटर मणिपुर मेल तामुबुसु अमुखन थगसब फोंदोक्चरी लोइना मथंग चयोल नोंगाइजिंग नमिके पुंग 6 फाउबी ओइनादी एजेंडा मणिपुरना मियामदगी कानिनबा याथंगिजनी पाउजेंजबा लाखलिबा तांग कुनहुमदोय अयुकी पुंग मापनदगी नुंथिल पुंग मरी फाउबा आइडियल ब्लाइंड स्कूल ताकेलदा विजुअली इंपेयर्ड ब्लाइंड अमसुंग लेप्रोसिना सोखलबा मियोयसिंगी असेसमेंट कैंप अमा पांगथोकजगनी थौरमसी अलिमको की मतेंग लोइनना वर्ल्ड विजन इंडिया अमदी एचटीएफ न पुन्ना सिनबनी असेसमेंट असिगी मतुंगदा खनगतलबा मियोयसिंगदा एड्स अमसुंग एप्लायंसेस यंथोकनी